Assalamualaikum. Good morning, ma'am. Hawat bro. It kirang koi de kharwana khiramani wakhalda. Live oina dum lak charamni. Hawat paga dum. Hawat na bro ma'am tum na bro karino na. Comment लो सी comment फजन दम पाथोकी के या खोई देरी हवत पत्रिंगारी एमडी तलहा हवत ना जिक्ता थोकलो इजनी पावलांखर पाजल्लेगा ड्यूटी से हौद्री फावबा पाव पिरकपै टाइमिंग से खर 4 होय दोरी को आयो करेगदी कोई बे साल बने मुन्नी 7805 हौगले ब्रो इस अरांग दी याम साथीना बर्बाद होइखरे याम साथीना मांगखरे अरांग से अरांग गी लान खुतौ सिदी याम साथीना हेंजल खरब लान खुतौ निदा लाइव शिखर सांगना थोके ngasi di 10:38 yore 11:38 फावबा लाइव से तौगे मयामगी माद्रेदी वाहंग पावखुमसु खर अदुम खुमजिरमगे को धमकी से हमकन तौनरी होजिकता ईरान अमसुंग अमेरिका से होजिकता धमकी से हमकन तौनरी अमन अमेरिका ना हारी 48 आवर्स की मनुंग द स्ट्रेट ऑफ हार्मोस हांग बुलागी ने ना अदु हांग दब तारगनबु ईरान की फैसिलिटी पुनमक ओल गुम्बा माद्रेदी इसिंगी कारेंगी असिने चिंगबा मखैदा लान तौरकोई वानी को हारिसे अदुगा लोइनने ईरान की तरफ तक इस मयाम हाइबे आवरी लेप्ते निमक हुन्नबा मी से कनो लेकी द मी से यामदि पाव से हौरे साइन तौबा तो नखोय में हमना सपोर्ट तो बीबीसी हमना हराव जई को याम साथी ना हराव जई नखोय में हमगी सपोर्ट से मी लिसिंग त्रा मरी यौखरे अल्हम्दुलिल्लाह ने सिदा नुआई तो भाई वो याम साथी ने नॉन फॉलोअर से माने लाइव से खर कोई न तौसी लाइव से खर कोई न तौसी को लाइव से खर कोई न तौसी पाव पनमक लोइना हाइरा मनिमनि यारि मखै शेयर तो थो लाइव से अदुगा यारि मखै लाइक अमसुंग अनोब मी यावरगदि सब्सक्राइब तो बिरमको लाइव से कोई न तौगाइननि थाव मोमलसु यामना कन्ना हाइगल्ली हौजिकि मतांग सिदा कमेंट्सु अदुम आई कमेंट्सु पादनि चचगे याव हिजबुल्लाह द लोइनि याव हिजबुल्लाह सी अपुन बनि को हिजबुल्लाह से द क्रिश्चियन सु यावरे लोइनि यावरमनि सुन्नी सु यावरे सिया सु यावरम हिजबुल्लाह से द अपुन ब मखोइ सि ngak selba कांगलु उम हाइसिरा लेबनान गे अदुगु मनाबा अदुगा हौजिक फावदा ईरान की तरफ तगी ईरान नते इजराइल की तरफ तगी लेबनान मनुंग सिरा दुम लान से हौजिक सो दुम तौद्रु चले आबने लेबनान मनुंग सिरा मोंग की खुचु गुलाई जलंग तदना दो अहोम दा दु यामना मी मखैगी येंग दु येंग दे मखोइगी दिमोना साइड से दा याम साथीना हाइबदुबु याम साथीना ngarang gi numichida बिल्डिंग कुल की मथक्ता डिस्ट्रॉय बे वानी हिट अमखकना रेड सी दा हजु फावबा शांतिनि को रेड सी दा हजु फावबा शांतिनि याम साथीना रेड सी दा हजु फावबा कनोम फाव तौद्रि आबने लानम फाव हौद्रि आबा अदु न्यूक्लियर ब्रिटिश की सबमरीन अमसु अरेबियन सेदा ब्रिटिश की सबमरीन द HMS हरिदो अनसोन हरदो HMS हरबा ब्रिटिश की सबमरीन अमसु अरेबियन सेदा यूके की तरफ तगी लाकपगी वाने को
background si use tawbasi aina adum sida adum matung sida khoi gi background gi adum kanam tawdo aduna isu adum hap se jedre adu hapning bani isu fajana background correction na na thamning bani adu upai leite adu thabuk su masani duty taw mini na upai si leite adum khar hairega adum tahan jere mayamda adu khaktani sing gi do natra de khoi su yamna na kanim tawning manaba adrai di Saudi Arab ke defense ministry की तरफ तक इस ड्रोन हौजिक से ना 12 मिनट की ममांग की पावनी को अल जजीरा दा ड्रोन खरा adrai di मिसाइल सु यावरे को क्रूज मिसाइल सु इंटरसेप्ट तौबगी वानी इंटरसेप्ट तौरगा मफम खरम नबु मफम खाली द ताखरा सिनी चुमी यूएस का यूके की गा मखोय की कनोम दी काबगम लोय खरमनी अखोय की मखोय की रडार सिस्टम अमसुंग मखोय की एयर बेस से मिडिल ईस्ट की पाव मयामम ले तलो तला हरक के ने नखोय बो सबर तो नोंथिल नी ने तुम मतम नता बो पाव तास बजना सिदा मतम सुपी नखरे अरब की तरफ तक 24 आवर्स अमेरिका की तरफ तक 48 आवर्स अरांग हरम बनी पाव दिदा इजराइल नदी ईरान की नतान सारी न्यूक्लियर फैसिलिटी सिदा लान तौग्रे को अदु ईरान ना हुजिक अदुगी महत्तम होगी दिमोना सिदा स्ट्राइक तौरकनिरा हाइबगा तप्ते मयामना अदुगी जैसा पाव दसु अदुगी पाव दु खक्तनी को लानसी हौद्रिगैदा ईरान की मथक सिदा स्ट्राइक से तौखै मतुंगदा एनी यूट्यूब चैनल वगैरह न्यूज़ पेपर वगैरह अममदा असि खक्तनी को अरिस खान अदुगी हौजिकी दु यामना कन्ना मखोय फॉल्स अटैक ने ना हौजिकी दियो गार्सिया हाइबा यूके की बेस्ता ngarang kapchel khiba मिसाइल दो हौजिक ईरान की तरफ ते हाई रे बने ईरान की एयरजेसी की तरफ ते मोहय की खत्म अल अंबिया हरब मोहय की हेडक्वार्टर की स्पोक पर्सन दो अदुना हाइदोरपनी को अदुकुंबा यूके की बेस्ता स्ट्राइक तो खबे वासे अखोगी इंडिया की ऑक्शन द मखोय की लैरिबा असी ईरान ना हाइरम नबु मखोयना अदुगु मफम दर मखोयना मिसाइल लॉन्च तौखि देसिनी हाइरिसे असिदा मखोय की हौजिक की आईडीएफ की मकोक चिंगलबा या जामिल दुना हाइरि दुनाबु यूरोप महबु थौगलिम नाबरे याम इंपोर्टेंट पावनी फजना पावसे तकना नही दे मयामबु ज्ञान तालमगे या जामिल दुना हाइरि दुनाबु अदुगुंबा मिसाइल दु अदुगुम मफम दु 4000 किलोमीटर योन लाख तारगदी यूरोप की सिटी पुनमक्सी ईरान की लोइना टारगेट ते लेसिनी अदुई मम करना दुमा यूरोप मखै माद्रैदी ईरान के थंगनब देश मखै जिबु थौगलिम नाबो ईरान की न्यूक्लियर टेस्ट तौद्री ने कमेंटसु कनोम हबीबुर रहमान खर 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 पाथोक्सी नत्रदि साउन रखनी ब्रो नंगना हाडो चुमदी चुमी पावदो अदुम पीथदने चक्कनिमनी अदो खदुम लौथगे पावसे द हौजिक या जामिल नहारिसिनबु यूरोप मखैदे थौगलिबने असुक यामना ईरान ना सुकलामना 4000 किलोमीटर फावबगी रेंज की मिसाइल लेबे तारगदी 6000 10000 की सु लेरंगनी अदु सी अखोय अमत ओइरगा स्ट्रेट ऑफ हार्मोस से थिंगनिमनी अखोयगा सात पिरो उसिनाबा अदु ईरान नासुन अदुगुंबा अटैक तो हुजिक मयामम सोइरी फॉल्स अटैक ने फॉल्स हाइबदी अखोय खतन हलबगिने अदुगुंबा अटैक ने ngamloi adu budi loimak su khangi mamang da hai khib leibni lansi hojik loimak ki aloi bigi panthung phamse kainom do oine se street of harmus to oine se mamang da ina hai khibni da mayam western media da bro iran ge ballistic missile chahum muk leramni ballistic missile se lising ahum or su lising mari or su punjal lagadi kapim nate do pot si warim na chak si nahi chak rega hayeng som ko thongim na ba इंसान सोम को थोंग नाबा नहीं चाथोक्तन लोई थोखरायना हयेंग थोंगदब लेताबा हयेंग जु थोंगनी दोना मयाम चाक सिदि हयेंग सु चाबगी दमक थोंगिमनी इसिंग जि थकप लोई खरायना अमक लेपरान अमक इसिंग लोरो रगा थइम नाबु ते हालेगा ग्लास ता हयरेगा
ꯑꯗꯨꯝ ꯇꯧꯗꯨꯅ ꯏꯔꯥꯟꯒꯤ ꯃꯤꯁꯥꯏꯜꯁꯤ ꯍꯧꯖꯤꯛ 10 ꯑꯃ ꯀꯥꯞꯊꯣꯛꯈ꯭ꯔꯁꯨ ꯃꯈꯣꯏꯒꯤ ꯃꯤꯁꯥꯏꯜ ꯁꯤꯇꯤ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯂꯩꯕꯗꯨꯗ ꯃꯤꯁꯥꯏꯜ 10 ꯑꯃꯗꯤ ꯑꯃꯨꯛꯀ ꯁꯥꯔꯤꯕꯅꯤꯗꯅ ꯃꯥꯏ 3,000ꯗꯣ ꯀꯥꯞꯊꯣꯛꯈ꯭ꯔ ꯆꯥꯕ 3,000 ꯁꯤꯗ ꯀꯥꯞꯀꯅꯤ ꯍꯥꯏꯅ ꯏꯔꯥꯟꯅ ꯄꯨꯟꯗꯅꯗꯤ ꯊꯝꯗꯦꯗꯅ ꯑꯇꯣꯞꯄ ꯄ꯭ꯔꯣꯗꯛꯁꯨ ꯂꯥꯛꯏꯕꯅꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯤ ꯈꯖꯤꯛꯇꯪ ꯑꯩꯈꯣꯏ ꯀꯣꯛꯁꯦ ꯂꯪꯊꯅꯁꯤ ꯃꯌꯥꯝ ꯁꯦꯡꯅ ꯍꯥꯏꯕꯗ ꯀꯔꯝꯅ ꯍꯥꯏꯔꯤ ꯃꯤꯁꯥꯏꯜ ꯂꯣꯏꯔꯦ ꯗ꯭ꯔꯣꯟ ꯂꯣꯏꯔꯦ ꯍꯥꯏꯅ ꯃꯤꯁꯥꯏꯜ ꯗ꯭ꯔꯣꯟꯁꯦ ꯄ꯭ꯔꯣꯗꯛ ꯇꯧꯔꯣꯏꯔꯣ ꯏꯔꯥꯟ ꯃꯁꯥꯗ ꯁꯥꯅꯤꯡꯉꯥꯏ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯂꯩꯔꯤꯕꯅꯤ ꯃꯁꯥꯒꯤ ꯐꯦꯛꯇ꯭ꯔꯤ ꯂꯩꯔꯤꯕꯅꯤ ꯑꯗꯨꯁꯨ ꯖꯃꯤꯟ ꯃꯅꯨꯡꯗ ꯃꯑꯣꯡ ꯃꯑꯣꯡꯒꯤ ꯇꯔꯅꯦꯜ ꯃꯑꯣꯡ ꯃꯑꯣꯡꯒꯤ ꯁꯤꯇꯤ ꯑꯗꯨꯗꯒꯤ ꯁꯥꯔꯛꯏꯕꯅꯤꯗꯅ ꯑꯃꯨꯛꯀ ꯅꯧꯅ ꯁꯥꯔꯛꯂꯒ ꯑꯗꯨ ꯀꯥꯞꯏꯕꯅꯥꯕ ꯍꯧꯖꯤꯛ ꯀꯥꯞꯈ꯭ꯔꯦ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯅ ꯂꯩꯕꯗꯤ ꯅꯠꯇꯕ ꯄ꯭ꯔꯣꯗꯛꯁꯨ ꯇꯧꯔꯛꯏꯕꯅꯤ ꯀꯥꯞꯁꯨ ꯀꯥꯞꯊꯣꯛꯏꯕꯅꯥꯕ ꯑꯗꯨ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯏꯔꯨꯞ ꯃꯈꯩꯁꯤꯕꯨ ꯆꯤꯡꯖꯜꯍꯟꯕꯒꯤ ꯑꯃꯦꯔꯤꯀꯥꯅ ꯍꯧꯖꯤꯛ ꯑꯃꯦꯔꯤꯀꯥꯅ 48 ꯑꯋꯥꯔꯁꯅꯤ ꯄꯤꯈ꯭ꯔꯤꯁꯦ ꯑꯁꯤꯁꯨ ꯑꯩꯅ ꯑꯃꯨꯛꯀ ꯈꯜꯂꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯃꯦꯔꯤꯀꯥꯅ ꯏꯔꯥꯟꯒꯤ ꯑꯣꯏꯜ ꯐꯦꯁꯤꯂꯤꯇꯤ ꯏꯔꯥꯟꯒꯤ ꯇꯔꯞꯇꯒꯤꯁꯨ ꯙꯝꯀꯤ ꯂꯥꯛꯈ꯭ꯔꯦꯀꯣ ꯃꯥꯅꯦ ꯇꯧꯒꯅꯤꯕꯅꯤ ꯑꯗꯨꯒꯨꯝꯕ ꯃꯀꯣꯛ ꯆꯤꯡꯂꯕ ꯃꯈꯩꯗꯣ ꯍꯥꯟꯅ ꯂꯣꯏꯊꯣꯛꯀꯅꯤꯕꯅꯤ ꯑꯃꯦꯔꯤꯀꯥꯅ ꯍꯥꯏꯔꯤꯁꯤꯅꯕꯨ 48 ꯑꯋꯥꯔꯁꯀꯤ ꯃꯅꯨꯡꯗ ꯗꯤꯃꯣꯅꯥꯒꯤ ꯋꯥꯔꯤꯗꯨ ꯂꯤꯔꯛꯀꯦ ꯗꯤꯃꯣꯅꯥꯒꯤ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗ ꯗꯤꯃꯣꯅꯥꯗ ꯃꯈꯣꯏꯅ ꯇꯧꯈ꯭ꯔꯤꯗꯣ ꯑꯁꯥꯠ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯐꯝꯗꯨꯗꯅꯤ ꯑꯍꯥꯠ ꯍꯥꯏꯕ꯭ꯔꯥ ꯑꯁꯥꯠ ꯍꯥꯏꯕ꯭ꯔꯥ 48 ꯑꯋꯥꯔꯁꯁꯤꯗ ꯑꯃꯦꯔꯤꯀꯥꯅ ꯍꯥꯏꯔꯤꯁꯤꯅꯕꯨ ꯀꯔꯤꯒꯨꯝꯕ 48 ꯑꯋꯥꯔꯁꯁꯤꯗ ꯏꯁꯇ꯭ꯔꯦꯠ ꯑꯣꯐ ꯍꯥꯔꯃꯁꯁꯤ ꯍꯥꯡꯗꯕ ꯇꯥꯔꯒꯗꯤ ꯏꯔꯥꯟꯒꯤ ꯃꯊꯛꯁꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯂꯥꯟ ꯇꯧꯅꯤ ꯁꯤꯅꯤ ꯃꯈꯣꯏꯒꯤ ꯇꯥꯔꯒꯦꯠꯁꯤ ꯀꯔꯤ ꯑꯣꯏꯅꯤ ꯍꯥꯏꯕꯗ ꯑꯣꯏꯜ ꯐꯦꯁꯤꯂꯤꯇꯤ ꯒ꯭ꯌꯥꯁ ꯐꯦꯁꯤꯂꯤꯇꯤ ꯃꯥꯗ꯭ꯔꯦ ꯏꯁꯤꯡꯒꯤ ꯐꯦꯁꯤꯂꯤꯇꯤ ꯑꯁꯤꯅꯆꯤꯡꯕ ꯕꯤꯜꯗꯤꯡ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯑꯣꯡꯒꯤ IRGCꯒꯤ ꯑꯣꯏꯒꯦꯔꯥ ꯑꯃꯒꯤ ꯂꯣꯏꯅ ꯏꯔꯥꯟ ꯃꯅꯨꯡꯗ ꯂꯣꯏꯅꯃꯛ ꯇꯥꯔꯒꯦꯠ ꯇꯧꯅꯤ ꯁꯤꯅꯤ ꯑꯁꯤꯗ ꯏꯔꯥꯟꯒꯤ ꯇꯔꯞꯇꯒꯤ ꯍꯥꯏꯔꯛꯏꯁꯤꯅꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯦꯔꯤꯀꯥꯅ 48 ꯑꯋꯥꯔꯁꯤꯒꯤ ꯃꯅꯨꯡꯗ ꯏꯔꯥꯟꯒꯤ ꯑꯗꯨꯒꯨꯝꯕ ꯐꯦꯁꯤꯂꯤꯇꯤ ꯃꯈꯩꯗ ꯏꯁꯇ꯭ꯔꯥꯏꯛ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯃꯤꯗꯤꯜ ꯏꯁꯇꯅꯤ ꯃꯥꯅ ꯇꯥꯏꯅꯒꯗꯧꯔꯤꯁꯦ ꯃꯤꯗꯤꯜ ꯏꯁꯇ ꯖꯣꯇꯣ ꯂꯩꯔꯤꯕ ꯑꯍꯥꯟꯕꯗ ꯃꯥꯅ ꯏꯁꯇ꯭ꯔꯥꯏꯛ ꯇꯧꯒꯗꯧꯔꯤꯁꯤ ꯏꯁꯤꯡꯒꯤ ꯏꯔꯥꯟꯅ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯔꯤꯐꯥꯏꯟ ꯇꯧꯔꯒ ꯍꯧꯖꯤꯛꯁꯤꯗ ꯊꯛꯄꯒꯤ ꯅꯁꯤꯔ ꯏꯟꯗꯤꯌꯥꯗꯤ ꯄꯜꯂꯛꯀꯅꯨ ꯑꯣꯀꯦ ꯀꯂꯝ ꯏꯟꯗꯤꯌꯥꯒꯤꯗꯤ ꯄꯟꯅꯤꯡꯗ꯭ꯔꯦꯗ ꯏꯟꯗꯤꯌꯥꯒꯤꯁꯨ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ ꯖꯄꯥꯟꯒꯤꯁꯨ ꯇꯞꯂꯞꯅ ꯃꯅꯥꯀꯣꯡ ꯆꯪꯁꯤꯜꯂꯒ ꯏꯁꯇ꯭ꯔꯦꯠ ꯑꯣꯐ ꯍꯥꯔꯃꯨꯁꯇꯒꯤ ꯄꯥꯁꯁꯦ ꯐꯪꯈ꯭ꯔꯕꯅꯤꯀꯣ ꯄꯥꯁ ꯍꯥꯏꯕꯗꯤ ꯊꯣꯛꯄꯒꯤꯅꯦ ꯑꯩꯈꯣꯏ ꯃꯨꯂꯨꯛꯀꯤꯁꯨ ꯑꯗꯨꯝ ꯐꯪꯒꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯋꯥꯠꯄꯕꯨꯗꯤ ꯋꯥꯠꯂꯦ ꯍꯧꯖꯤꯛ ꯃꯦꯟ ꯍꯥꯏꯕꯕꯨ ꯒ꯭ꯌꯥꯁ ꯑꯃꯁꯨꯡ ꯊꯥꯎꯁꯤ ꯐꯪꯕ ꯇꯥꯔꯒꯁꯨ ꯃꯤꯗꯜ ꯏꯁꯁꯤꯗꯒꯤ ꯍꯧꯖꯤꯛ ꯐꯪꯂꯔꯣꯏꯕ ꯀꯔꯤꯒꯤ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯀꯤ ꯐꯥꯔꯁ ꯍꯥꯏꯔꯤꯕ ꯏꯔꯥꯟꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯜ ꯐꯦꯁꯤꯂꯤꯇꯤ ꯂꯩꯔꯤꯁꯦ ꯐꯥꯔꯁ ꯍꯥꯏꯅ ꯉꯔꯥꯡ ꯌꯥꯝ ꯆꯥꯎꯅ ꯇꯧꯋꯦ ꯑꯁꯤꯗꯒꯤ ꯏꯔꯥꯟꯒꯤ ꯄ꯭ꯔꯣꯗꯛꯁꯦ 70%ꯅꯤ ꯍꯥꯏ ꯃꯥꯗꯔꯦ ꯀꯇꯔꯒꯤ ꯍꯧꯖꯤꯛꯀꯤ ꯃꯈꯣꯏꯒꯤ ꯂꯐꯥꯟꯁ ꯍꯥꯏꯕ꯭ꯔꯥ ꯀꯔꯤ ꯍꯥꯏ ꯑꯗꯨꯒꯨꯝꯕ ꯃꯐꯝꯗ ꯇꯧꯈ꯭ꯔꯦꯗꯣ ꯑꯗꯨꯗꯒꯤꯁꯨ ꯀꯇꯔꯒꯤ ꯑꯣꯜ ꯋꯥꯔꯜꯁꯤꯗ ꯌꯥꯝ ꯁꯥꯊꯤꯅ ꯒ꯭ꯌꯥꯁ ꯅꯦꯆꯔꯦꯜ ꯒ꯭ꯌꯥꯁꯁꯤ LNG ꯑꯁꯤꯅꯆꯤꯡꯕ ꯃꯈꯣꯏꯒꯤ ꯂꯤꯀ꯭ꯋꯤꯠ ꯒ꯭ꯌꯥꯁ ꯑꯁꯤꯅꯆꯤꯡꯕꯁꯤ ꯑꯗꯨꯒꯨꯝꯕ ꯃꯐꯝꯗꯨꯗꯒꯤ ꯁꯄ꯭ꯂꯥꯏꯁꯤ ꯇꯧꯔꯤꯕꯅꯦꯕ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯀꯥꯏꯈꯤꯕꯗꯨ ꯁꯦꯝꯂꯛꯄꯗ ꯊꯥ 3 ꯆꯪꯒꯅꯤ ꯁꯤꯅꯤ ꯊꯥ 3 ꯆꯍꯤ ꯃꯔꯣꯝꯗꯤ ꯋꯥꯕ ꯇꯥꯔꯦ ꯑꯔꯥꯡ ꯐꯥꯎꯕꯗ ꯈꯖꯤꯛꯇꯪ ꯈꯜꯂꯨꯔꯝꯅꯤ ꯌꯦꯡꯉꯨ ꯂꯥꯟꯁꯤ ꯂꯣꯏꯖꯜꯒꯦ ꯂꯥꯟꯁꯤ ꯈꯖꯤꯛꯇꯪ ꯇꯞꯊꯔꯛꯂꯦ ꯑꯃꯦꯔꯤꯀꯥꯅ ꯍꯥꯏꯔꯤ ꯏꯔꯥꯟꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏ ꯈꯔ ꯋꯥꯠꯅ ꯏꯁꯇ꯭ꯔꯥꯏꯛ ꯇꯧꯔꯅꯤ ꯍꯥꯏꯅ ꯍꯥꯏꯕꯒ ꯇꯞꯇꯦ ꯏꯖꯔꯥꯏꯜꯒꯤ ꯇꯔꯞꯇꯒꯤ ꯅꯇꯥꯟꯁꯇ ꯏꯖꯔꯥꯏꯜꯒꯤ ꯃꯦꯟ ꯃꯛꯁꯠ ꯍꯥꯏꯕꯨ ꯀꯔꯤꯅꯣ ꯂꯥꯟꯁꯤ ꯁꯥꯡꯅ ꯁꯥꯡꯗꯣꯛꯍꯟꯕ ꯑꯗꯨꯒ ꯑꯍꯣꯝꯗ ꯃꯈꯣꯏꯒꯤ ꯂꯦꯕꯅꯟꯁꯤ ꯂꯧꯁꯤꯟꯕ ꯑꯗꯨꯒꯨꯝꯕꯒꯤ ꯐꯤꯕꯝꯗꯅꯕ ꯏꯖꯔꯥꯏꯜꯅ ꯀꯨꯝꯊꯔꯛꯏꯁꯦ ꯀꯔꯤ ꯍꯥꯏꯕꯗꯤ ꯂꯥꯟꯁꯤ ꯈꯖꯤꯛꯇꯪ ꯋꯥꯔꯁꯤ ꯈꯖꯤꯛꯇꯪ ꯅꯦꯝꯊꯔꯛꯄꯅꯦ ꯏꯖꯔꯥꯏꯜꯅ ꯆꯪꯁꯤꯜꯂꯒ ꯑꯆꯧꯕ ꯃꯐꯝ ꯑꯃꯗ ꯏꯁꯇ꯭ꯔꯥꯏꯛ ꯇꯧꯔꯨꯕ ꯂꯥꯟꯁꯤ ꯌꯦꯡꯉꯨ ꯑꯔꯥꯡ ꯅꯍꯜ ꯐꯥꯎꯕꯗ ꯑꯃꯦꯔꯤꯀꯥꯒꯤ ꯇꯔꯞꯇꯒꯤ ꯌꯥꯝ ꯁꯥꯊꯤꯅ ꯑꯩꯈꯣꯏꯒꯤ ꯇꯦꯍ꯭ꯔꯥꯟ ꯃꯅꯨꯡꯁꯤꯗ ꯏꯁꯇ꯭ꯔꯥꯏꯛꯁꯦ ꯋꯥꯠꯂꯕꯅꯕꯅꯤ ꯍꯧꯖꯤꯛꯅꯕꯨ ꯃꯈꯣꯏꯒꯤ F-35 ꯑꯃ ꯃꯥꯗ꯭ꯔꯦ F-16 ꯑꯃꯁꯨ F-16 ꯑꯃꯁꯨ ꯀ꯭ꯔꯦꯁ ꯂꯦꯟꯗꯤꯡꯂ ꯅꯍꯣꯏ ꯏꯔꯥꯟꯒꯤ ꯏꯌꯥꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝꯅꯔ ꯃꯌꯥꯝ ꯑꯃ ꯌꯥꯎꯈ꯭ꯔꯦꯀꯣ ꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯇꯦꯍ꯭ꯔꯥꯟꯁꯤꯗ ꯌꯥꯝ ꯁꯥꯊꯤꯅ ꯃꯈꯣꯏꯒꯤ ꯐꯥꯏꯇꯔ ꯖꯦꯠ ꯀꯌꯥ ꯑꯃ ꯌꯥꯝ ꯁꯥꯊꯤꯅ ꯑꯩꯈꯣꯏꯒꯤ ꯁꯣꯛꯄꯒꯤ ꯀꯩꯅꯣꯝ ꯇꯧꯕꯒꯤ ꯌꯥꯎꯈ꯭ꯔꯦꯀꯣ ꯍꯧꯖꯤꯛꯀꯤ ꯏꯔꯥꯟ ꯃꯅꯨꯡꯁꯤꯗ ꯑꯁꯤ ꯄꯨꯝꯅꯃꯛꯁꯤ ꯖꯣꯕꯤꯍꯣ ꯂꯥꯟꯁꯤ ꯈꯖꯤꯛꯇꯪ ꯏꯪꯕꯒꯤ ꯐꯤꯕꯝ ꯑꯩꯈꯣꯏꯒꯤ ꯗꯤꯄ꯭ꯂꯣꯃꯦꯠ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯄꯒ ꯀꯝ ꯇꯧꯔꯤ ꯍꯥꯏꯕꯗ ꯏꯖꯔꯥꯏꯜꯒꯤ ꯇꯔꯞꯇꯒꯤ ꯍꯦꯛꯇ ꯏꯁꯇ꯭ꯔꯥꯏꯛ ꯇꯧꯖꯦꯜꯕ ꯑꯆꯧꯕ ꯃꯐꯝ ꯑꯃꯗ ꯑꯗꯨꯗꯩꯗꯤ ꯂꯥꯟꯁꯦ ꯂꯪ ꯂꯥꯎꯅ ꯍꯧꯔꯛꯄ ꯉꯔꯥꯡ ꯅꯍꯥꯟꯁꯤꯐꯥꯎ ꯐꯖꯅ ꯏꯪꯉꯨꯔꯕꯅꯤ ꯏꯖꯔꯥꯏꯜꯒꯤ ꯇꯔꯞꯇꯩ ꯅꯥꯇꯥꯟꯁꯇ ꯇꯧꯔꯦ ꯅꯥꯇꯥꯟꯁꯇꯒꯤ ꯕꯤꯔ ꯁꯦꯕꯥ ꯕꯤꯔ ꯇꯥꯊꯣꯛꯂꯦ ꯕꯤꯔ ꯁꯦꯕꯥ ꯍꯩꯐꯥ
सेंट्रल इजराइल दिमोना याम साथीना इजराइल की तरफ तगी ईरान की तरफ तगी याम साथीना ताथोखरा ताब है हारे क्यों करम करम मफम दनो अनि को सिदसु मखोई साइंटिस्ट कया मादरदी मोंग मी कया सिबगी वानी को सिब सोकपगी सिदा लोंगटेन कनम तो खरिजम होगी 73 सुबो वेब से हुमफुगा तराग हुमथोई सुबो वेब से असी आरात हारी से सी दिमोना आरात सिसु एक दिमोना का नकनरिमनिको आरात लेरे दिमोना लेरे इलात लेरे बीर सेवा लेरे किरियात गत असिगी मफम महम मरिसिदनी मादरे सोमना बोमका मिडिल ईस्ट नबु अली अल सलीम से अली अल सलीम कुवैत मादरे दी अल दफा मादरे यूनाइटेड अरब अमीरात असिमा खैसिदनी मखोइना 73 सुबा टारगेट तौखरिसे मासिदा सीजन हकरिबा मिसाइल नो फता लेरे कदर लेरे इमात लेरे असी ओंथोकनो मपांगल कलखरबा ओंथोकनो पावरफुल मिसाइल गांगतनिको असी पुन 73 सिना मखोइगी याम साथीना डिस्ट्रॉय दुबु मिसामगी मथक्ता सोकपा मिसामगी मथक्ता याम साथीन सोकपा पाव पाबा मीना कारण तुरन ngangbado nganganu pau fajana pirabu season khulakpham thank you very much takpirakpaidamakta migi lam yamna pamba midi lamdu phangdadana siragadrmi mani asengmani lam pamba mini makhoi se asengmani adu sigi mafam makhai sidani ko hojeki ईरान की तरफ तगी स्ट्राइक तौखरीसे असिदा ईरान की तरफ तगी रिपोर्ट हरिसिनु मीडिया अमसुंग ईरान की तरफ तगी रिपोर्ट हरिसे मी चनी की मथक्ता सोकपगी वानी होजिकी मखोइगी दिमोना माद्रेसी की मफम मखैसी देने बीर सेबा इलात आरात हरि मफम सिदे स्ट्राइक तौसिदा मी चनी की माद्रे अते अते पाउदनबु मी चामरम सोकपा अद्रैदी ट्विटर दनबु एंगनबदनु याम साथिन सोकपा अद्रैदी तरुक अम सिबगी वानिको डिगो गार्सिया द डेनिस डिगो गार्सिया द अटैक तौबुदु ईरान की तरफ ते नते है महोगी खत्म अल अंबिया की तरफ तगी पावम लाइको हौजिक लानसिनबु पूरा करीमोंग नाइबुबु अखोगी बदला लुंगा चेक का दुम लैनरे लुंग चेक का लैब हाइबदी ईरान की मनुंग द करीगुंबा ईरान की यामना अदुम तेहरान दे स्ट्राइक तौबुदुन तौबनिको ईरान हर सेनबु मखोगी ऑयल फैसिलिटी मखैसिदे स्ट्राइक तौबुनुसिनी फैसिलिटी अमसुंग हॉस्पिटल द हौजिकी असात दिमोना हर से लुमतेन सोखरिसे आरात हारिबा मकुम सिदन द आरात हारिसिददी सिविलियन सु यावना सोमनाबा इजराइल की सोकरिमनी जिस तरह मकोइना सपोर्ट तौबवानते को असेंबो आदुनी जिस तरह इजराइल की तरफ तगी ईरान मनुंग दे तौरिसे हॉस्पिटल अद्रैदी स्कूल असिना चिंबदा माद्रे सिविलियन मफम दे याम कने स्ट्राइक तौरे अदुमको हौजिकी ईरान की तरफ तगी स्ट्राइक तौखरिसे याम चावबो घटना खोती खरिसे अरांग 21 दगी 22 योबगी मरक सिदा ईरान न तौखरिसे याम चावग्रनाबो माद्रे सोमना अखोइना लैरिबो मफम सिदा सऊदी अरब तगी हौजिक लाउथोरइसिनबु सिसु अल अरबिया न्यूज़ ता दुम पाउसी फोंदोरइको हर सेमु 24 आवर्स की मनुंगदा अखोइगी स्टाफ एम्बेसी ईरान की एम्बेसी स्टाफ नॉन ग्राटा हरबा मियोय पुनमक से सिमखैसी 24 आवर्स की मनुंगदगी किंगडम ऑफ सऊदी अरबिया दगी थादोएगी सलुसिनी 24 आवर्स सोमना अमेरिका ना 48 आवर्स की मनुंगदा स्ट्रेट ऑफ हार्मस हांग हायरे हांगब तारगदी यामना चावना लान तौगना हैना अदुगा सोमना हमका सऊदी अरब की तरफ तगी एम्बेसी असी पुनमुक्सी करिगिना दे स्केलेट तेहरान की तरफ तगी सऊदी अरब की मथक्ता हौजिक फाव लेप्तबी ड्रोन अमसुंग मिसाइल स्ट्राइक तौरपसे असीगी बदलादनी मोइना हारिसे 24 आवर्स के मनुंग दमी थादोगी सलवार से हौजिकसु ईरान की तरफ तगी क्लियर वाने को जब तक मिडिल ईस्ट सिदा लैरमगा दनिस लैसनी लैजनी
ꯑꯗꯣ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯤ ꯇꯦꯍ꯭ꯔꯥꯟꯒꯤ ꯇꯔꯞꯇꯒꯤ ꯑꯔꯕ ꯀꯟꯇ꯭ꯔꯤ ꯃꯈꯩꯗ ꯍꯦꯟꯖꯜꯂꯛꯄꯁꯦ ꯗ꯭ꯔꯣꯟ ꯑꯃꯁꯨꯡ ꯃꯤꯁꯥꯏꯜ ꯑꯦꯇꯦꯛ ꯇꯧꯔꯛꯄꯁꯦ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯒꯨꯝꯕ ꯔꯤꯂꯦꯁꯟ ꯃꯔꯤꯁꯦ ꯇꯠꯄꯩ ꯋꯥꯅꯤ ꯍꯥꯏꯔꯤꯁꯦ ꯑꯔꯕꯀꯤ ꯇꯔꯞꯇꯒꯤ ꯑꯗꯨ ꯖꯣꯕꯤ ꯍꯣ ꯃꯈꯣꯏꯅ ꯂꯈꯥ ꯃꯍꯥꯔꯁꯨ ꯑꯔꯥꯡ ꯅꯍꯜꯗꯤ ꯃꯈꯣꯏꯒꯤ ꯏꯔꯥꯟꯒꯤ ꯇꯔꯞꯇꯒꯤ ꯏꯁꯇꯦꯠꯃꯦꯟꯗꯨ ꯄꯤꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯅ ꯂꯥꯟ ꯇꯧꯅꯔꯤꯁꯤ ꯅꯈꯣꯏ ꯄꯨꯝꯅꯃꯛꯀꯤꯗꯃꯛꯇꯅꯤ ꯅꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯗꯔꯅꯦ ꯍꯥꯏꯅ ꯑꯗꯨꯛ ꯐꯖꯅ ꯑꯗꯨꯛ ꯃꯈꯣꯜ ꯇꯞꯅ ꯏꯪꯅ ꯍꯥꯏꯔꯒꯁꯨ ꯏꯔꯥꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯄꯦꯖꯦꯁꯀꯤꯌꯥꯟꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡꯗꯁꯨ ꯃꯈꯣꯏ ꯃꯈꯩꯁꯤꯒꯤ ꯃꯀꯣꯛꯁꯤꯗ ꯆꯥꯛ ꯍꯥꯏꯕꯒꯤ ꯒ꯭ꯌꯥꯟ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤ ꯌꯥꯎꯗ꯭ꯔ ꯃꯥꯜꯂꯦ ꯑꯩ ꯋꯥꯈꯜꯗ ꯀꯣꯃꯦꯟ ꯄꯥꯔꯛꯎ ꯍꯥꯏꯔꯛꯈ꯭ꯔꯦ ꯁꯖꯦꯁ ꯈꯨꯜꯂꯛꯐꯝ ꯀꯔꯤ ꯀꯣꯃꯦꯟꯅꯣ ꯅꯍꯥꯛꯀꯤꯗꯣ ꯑꯩ ꯄꯥꯍꯧꯗ꯭ꯔꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯃꯣ ꯁꯤꯗ ꯄꯨꯡ 12 ꯌꯧꯅꯤꯕ ꯃꯤꯅꯤꯠ 3 ꯋꯥꯠꯂꯤꯀꯣ 10:57 ꯌꯧꯔꯦ ꯃꯈꯣꯏ ꯃꯈꯩꯁꯨ ꯍꯧꯖꯤꯛꯁꯨ ꯏꯔꯥꯟꯒꯤ ꯇꯔꯞꯇꯒꯤ ꯃꯈꯣꯏ ꯃꯈꯩꯁꯤꯁꯨ ꯁꯄ꯭ꯂꯤꯀꯦꯁꯟ ꯃꯈꯣꯏ ꯃꯈꯩꯁꯤꯁꯨ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯀꯔꯤ ꯐꯤꯕꯝꯅꯣ ꯍꯧꯖꯤꯛ ꯆꯠꯇ꯭ꯔꯤꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦ ꯃꯈꯣꯏ ꯃꯈꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯀꯔꯤꯅꯣ ꯈꯪꯗꯦꯀꯣ ꯁꯦꯡꯅ ꯍꯥꯏꯕꯗ ꯖꯤꯁꯇꯔꯥ ꯍꯧꯖꯤꯛ ꯂꯈꯥꯝ ꯍꯥꯏꯔꯁꯨ ꯌꯦꯡꯉꯨ ꯁꯣꯝꯗ ꯂꯣꯏꯅꯃꯛꯁꯨ ꯍꯧꯖꯤꯛ ꯀꯩꯅꯣꯝ ꯏꯔꯥꯟ ꯏꯖ꯭ꯔꯥꯏꯜꯁꯤꯗ ꯕꯤꯖꯤ ꯅꯥꯕ ꯑꯍꯣꯝꯗ ꯏꯖ꯭ꯔꯥꯏꯜꯒꯤ ꯇꯔꯞꯇꯒꯤ ꯂꯦꯕꯅꯟꯗ ꯃꯈꯣꯏꯒꯤ ꯁꯦꯇꯂꯔ ꯃꯈꯣꯏꯒꯤ ꯔꯤꯐ꯭ꯌꯨꯖꯤ ꯃꯤ ꯇꯥꯍꯟꯕꯒꯤ 40 ꯀꯤꯂꯣꯃꯤꯇꯔ ꯐꯥꯎꯕ ꯂꯧꯁꯤꯟꯈꯤꯕꯒꯤ ꯋꯥꯅꯤ ꯂꯦꯕꯅꯟ ꯃꯅꯨꯡꯁꯤꯗ ꯀꯅꯥꯝꯇꯅ ꯋꯥ ꯑꯃ ꯉꯥꯡꯂꯛꯇꯕꯅꯤ ꯂꯩꯕꯅꯤ ꯀꯂꯝ ꯆꯦꯁꯝ ꯌꯥꯝꯅ ꯁꯥꯊꯤꯅ ꯂꯝ ꯄꯥꯝꯕ ꯂꯩꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯈꯩꯅ ꯒ꯭ꯌꯥꯟ ꯇꯥꯕꯤꯗꯦ ꯌꯥꯝꯅ ꯀꯟꯅ ꯏꯖ꯭ꯔꯥꯏꯜ ꯍꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯗꯨꯅ ꯆꯠꯂꯤꯀꯣ ꯃꯈꯣꯏ ꯃꯈꯩꯁꯦ ꯌꯥꯝ ꯀꯟꯅ ꯁꯞꯄꯣꯔꯠ ꯇꯧꯗꯨꯅ ꯆꯠꯂꯤ ꯃꯈꯣꯏ ꯏꯖ꯭ꯔꯥꯏꯜꯕꯨ ꯁꯞꯄꯣꯔꯠ ꯇꯧꯔꯤꯕꯅꯤꯀꯣ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯕ ꯃꯤꯑꯣꯏ ꯈꯔꯅꯦ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯂꯣꯟꯕ ꯑꯩꯈꯣꯏꯒꯤ ꯃꯔꯣꯟ ꯂꯣꯟꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯃꯅꯤꯄꯨꯔꯤ ꯂꯣꯟꯕ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯏꯖ꯭ꯔꯥꯏꯜꯕꯨ ꯁꯞꯄꯣꯔꯠ ꯇꯧꯔꯤ ꯍꯥꯏꯕꯅꯤ ꯏꯖ꯭ꯔꯥꯏꯜ ꯑꯃꯁꯨꯡ ꯑꯃꯦꯔꯤꯀꯥꯕꯨ ꯑꯗꯨ ꯑꯃꯦꯔꯤꯀꯥ ꯑꯃꯁꯨꯡ ꯏꯖ꯭ꯔꯥꯏꯜꯒꯤ ꯃꯤꯗꯨꯅꯅꯤ ꯃꯈꯣꯏꯕꯨ ꯍꯌꯦꯡ ꯃꯃꯩꯗ ꯃꯩ ꯆꯨꯒꯗꯧꯗꯣ ꯃꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯁꯦꯡꯅ ꯍꯥꯏꯕꯗ ꯖꯣꯕꯤ ꯍꯣ ꯃꯥꯏ ꯃꯥꯒꯤ ꯗꯤꯂꯤꯃꯥꯟꯅꯤ ꯐꯠꯇꯕ ꯃꯤꯗꯨꯗꯤ ꯁꯞꯄꯣꯔꯠ ꯇꯧꯔꯣꯏꯗꯣꯏꯅꯤ ꯀꯅꯥ ꯐꯠꯇꯦ ꯀꯅꯥ ꯐꯩ ꯍꯥꯏꯕꯁꯦ ꯂꯣꯏꯅꯃꯛꯁꯨ ꯈꯪꯂꯝꯒꯅꯤ ꯑꯩꯒꯤꯁꯤꯗ ꯌꯦꯡꯂꯤꯕ ꯐꯖꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯅ ꯄꯥꯎ ꯌꯦꯡꯕ ꯃꯤꯗꯨꯗꯤ ꯁꯣꯏꯃꯛꯀꯤ ꯈꯪꯂꯝꯒꯅꯤꯀꯣ ꯇꯟꯖꯥꯁꯤꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯇꯦꯁ ꯇꯧꯕꯒꯤꯁꯨ ꯀꯩꯅꯣꯝ ꯊꯤꯛ ꯂꯩꯇꯦꯀꯣ ꯍꯥꯏꯗꯣꯔꯛꯄꯩ ꯋꯥ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯇꯦꯁ ꯇꯧꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄꯒꯤ ꯀꯩꯅꯣꯝ ꯂꯩꯕ ꯑꯔꯦꯞꯄ ꯂꯩꯕ ꯅꯠꯇꯕ ꯏꯔꯥꯟꯒꯤ ꯇꯔꯞꯇꯩ ꯗꯛ ꯍꯥꯏꯔꯛꯄꯗꯣ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯇꯦꯁ ꯇꯧꯔꯦ ꯍꯥꯏꯅꯤꯅꯦ ꯏꯁꯤꯡ ꯀꯥꯎꯈ꯭ꯔꯦ ꯕ꯭ꯔꯣ ꯏꯔꯥꯟ ꯇꯟꯖꯥꯁꯤꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯇꯦꯁ ꯇꯧꯕꯒꯤ ꯐꯔꯅꯤ ꯇꯧꯕꯅ ꯐꯔꯅꯤ ꯑꯗꯨ ꯑꯩꯈꯣꯏ ꯆꯪꯈ꯭ꯔꯒ ꯇꯧꯔꯁꯦ ꯍꯥꯏꯔꯤꯕ ꯆꯔꯥꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯏꯆꯤꯟꯅꯥꯎꯁꯤꯡ ꯁꯦꯡꯅ ꯍꯥꯏꯕꯗ ꯃꯈꯣꯏꯗ ꯀꯔꯤ ꯄ꯭ꯂꯦꯅꯤꯡꯅꯣ ꯏꯔꯥꯟꯒꯤꯁꯨ ꯑꯜꯍꯝꯗꯨꯂꯤꯜꯂꯥ ꯃꯥꯒꯤ ꯃꯤꯁꯥꯏꯜ ꯍꯥꯏꯅꯁꯨ ꯀꯥꯐꯤꯅꯤꯗ ꯏꯔꯥꯟꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯤꯁꯥꯏꯜ ꯃꯈꯩꯁꯦ ꯑꯁꯤꯅꯁꯨ ꯏꯖ꯭ꯔꯥꯏꯜꯕꯨ ꯀꯥꯐꯤꯅꯤ ꯃꯗꯨ ꯁꯤꯒꯤ ꯇꯟꯖꯥꯁꯤꯗ ꯑꯃꯦꯔꯤꯀꯥꯅ ꯏꯖ꯭ꯔꯥꯏꯜꯁꯤꯕꯨ ꯑꯃꯨꯛꯇꯪ ꯊꯥꯗꯣꯛꯂꯝꯃꯒ ꯆꯠꯈꯤꯕ ꯇꯥꯔꯗꯤ ꯃꯥꯏꯀꯩ ꯃꯔꯤꯗꯒꯤ ꯍꯦꯛꯇ ꯄꯨꯡꯁꯦ ꯊꯤꯜꯕ ꯌꯥꯔꯕꯅꯤ ꯑꯗꯨ ꯊꯥꯗꯣꯛꯇꯦ ꯃꯥꯁꯨ ꯈꯪꯉꯤ ꯑꯃꯦꯔꯤꯀꯥꯁꯨ ꯈꯪꯉꯤ ꯃꯥꯅ ꯊꯥꯗꯣꯛꯄꯅꯦ ꯇꯦꯜ ꯑꯕꯤꯕꯁꯤ ꯃꯥꯡꯈꯤꯕ ꯇꯥꯔꯦ ꯇꯦꯜ ꯑꯕꯤꯕꯁꯤ ꯁꯤꯒꯤ ꯃꯐꯝꯁꯤꯗꯒꯤ ꯃꯥꯡꯈꯤꯕ ꯇꯥꯔꯦ ꯍꯥꯏꯕꯁꯤ ꯃꯥꯁꯨ ꯈꯪꯉꯤ ꯇꯂꯞ ꯇꯣꯏꯕꯕꯨꯗꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯦꯕ ꯍꯧꯖꯤꯛꯀꯤ ꯑꯁꯥꯠ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯏꯁꯇ꯭ꯔꯥꯏꯛ ꯇꯧꯈ꯭ꯔꯤꯁꯦ ꯑꯁꯥꯠ ꯍꯥꯏꯕ꯭ꯔꯥ ꯀꯔꯤ ꯍꯥꯏ ꯍꯧꯖꯤꯛꯀꯤ ꯃꯐꯝꯁꯦ ꯗꯤꯃꯣꯅꯥ ꯁꯥꯏꯠꯁꯤꯗꯅꯦ ꯑꯔꯥꯠꯁꯤꯗ ꯍꯧꯖꯤꯛ ꯎꯔꯤꯕ ꯐꯤꯕꯝꯁꯤ ꯑꯔꯥꯠ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯍꯧꯖꯤꯛ ꯑꯣꯏꯈ꯭ꯔꯤꯕ ꯗꯤꯁꯇ꯭ꯔꯣꯏꯁꯦ ꯁꯦꯝ ꯂꯥꯏꯛ ꯒꯖꯥꯅꯤ ꯍꯥꯏꯔꯤ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯅꯤꯀꯣ ꯅ꯭ꯌꯨꯁꯇꯁꯨ ꯑꯩꯅ ꯃꯊꯪꯒꯤ ꯄꯥꯎꯗ ꯏꯟꯁꯥꯜꯂꯥ ꯄꯨꯡ 1 ꯃꯈꯥꯏꯒꯤ ꯄꯥꯎꯗ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯂꯛꯀꯗ꯭ꯔꯥ ꯑꯩꯅ ꯊꯦꯠꯂꯛꯀꯅꯤ ꯍꯥꯏꯕꯅꯤ ꯚꯤꯗꯤꯑꯣꯁꯨ ꯑꯣꯏꯅ ꯅꯞꯂꯛꯀꯅꯤ ꯃꯌꯥꯝ ꯉꯥꯏꯁꯤ ꯑꯗꯨꯅ ꯑꯗꯨꯝ ꯌꯦꯡꯂꯣ ꯃꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯔꯥꯠ ꯍꯥꯏꯔꯤꯕ ꯗꯤꯃꯣꯅꯥ ꯍꯥꯏꯔꯤꯁꯦ ꯀꯔꯤ ꯐꯤꯕꯝꯅ ꯑꯣꯏꯈ꯭ꯔꯤꯁꯦ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯒꯖꯥꯒꯤ ꯐꯤꯕꯝꯗꯅꯤꯀꯣ ꯑꯣꯏꯈ꯭ꯔꯤꯁꯦ ꯁꯤꯗ ꯌꯥꯝ ꯀꯟꯅ ꯄꯣꯂꯤꯇꯤꯛꯁꯁꯨ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯇꯧꯔꯤꯀꯣ ꯄꯣꯂꯤꯇꯤꯛꯁ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁ ꯍꯥꯏꯕ꯭ꯔꯥ ꯀꯔꯤ ꯍꯥꯏ ꯑꯗꯨꯒꯤ ꯐꯤꯕꯝꯗꯅꯤ ꯍꯧꯖꯤꯛ ꯇꯧꯅꯔꯤꯁꯦ ꯏꯔꯥꯟꯅ ꯍꯧꯖꯤꯛ ꯈꯣꯝꯃꯤꯁꯤꯅꯕꯨ ꯃꯥꯒꯤ ꯄꯥꯔꯇꯤ ꯈꯣꯝꯃꯤꯕꯅꯤ ꯃꯥꯒꯤ ꯄꯥꯔꯇꯤ ꯈꯣꯝꯕ ꯍꯥꯏꯕꯗꯤ ꯁꯣꯝꯗ ꯆꯩꯅꯥ ꯂꯩꯔꯦ ꯔꯁꯤꯌꯥ ꯂꯩꯔꯦ ꯃꯗꯨꯗꯩ ꯖꯄꯥꯟꯁꯨ ꯃꯈꯣꯏꯒꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨꯁꯇꯥꯟꯁꯨ ꯈꯔ ꯏꯔꯥꯟꯒ ꯅꯛꯁꯤꯜꯂꯛꯄ ꯑꯃ ꯐꯤꯕꯝ ꯑꯃ ꯂꯥꯛꯏ ꯑꯁꯨꯝ ꯇꯧꯗꯅ ꯀꯟꯇ꯭ꯔꯤ ꯑꯇꯩ ꯃꯌꯥꯝ ꯑꯃ ꯑꯃꯦꯔꯤꯀꯥ ꯑꯃꯁꯨꯡ ꯏꯖ꯭ꯔꯥꯏꯜꯅ ꯍꯧꯖꯤꯛ ꯏꯔꯥꯟꯗ ꯂꯥꯟ ꯇꯧꯔꯨꯔꯤꯁꯦ
ꯌꯥꯗꯕ ꯀꯅꯥꯝꯇꯅ ꯑꯌꯥꯝꯕꯗꯁꯨ ꯌꯥꯗꯕ ꯂꯣꯏꯅ ꯃꯈꯣꯏꯒꯤ ꯃꯔꯥꯜꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯑꯀꯜꯕ ꯗꯣꯅꯥꯜड ꯇ꯭ꯔꯝꯞꯅ ꯅꯦꯇꯣꯕꯨꯁꯨ ꯆꯩꯊꯣꯛꯂꯦ ꯅꯦꯇꯣ ꯀꯟꯇ꯭ꯔꯤ ꯃꯈꯩꯁꯦ ꯃꯗꯨ ꯃꯥꯒꯤ ꯑꯦꯂꯥꯏꯟꯁ ꯄꯨꯝꯅꯃꯛꯁꯦ ꯃꯤꯀꯤ ꯊꯤꯅꯤ ꯃꯨꯁꯇꯥꯀꯤꯟ ꯅꯪꯒꯤ ꯅꯆꯥ ꯀꯌꯥ ꯁꯨꯕꯅꯣ ꯕ꯭ꯔꯣ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯇꯦꯁ ꯏꯆꯥꯁꯤꯗꯤ ꯃꯔꯤ ꯃꯉꯥ ꯁꯨꯔꯦꯅꯦꯍꯦ ꯄꯋꯥꯔ ꯄ꯭ꯂꯦꯟ 48 ꯑꯋꯥꯔꯁ ꯃꯅꯨꯡꯗ ꯑꯦꯇꯦꯛ ꯇꯧꯔꯅꯤ ꯍꯥꯏꯅ ꯇ꯭ꯔꯝꯞꯅ ꯋꯥꯔꯅꯤꯡ ꯆꯨꯝꯕ꯭ꯔꯣ ꯃꯥꯅꯤ ꯇ꯭ꯔꯝꯞꯅ 48 ꯑꯋꯥꯔꯁ ꯈꯛꯇꯅꯤ ꯃꯇꯝ ꯄꯤꯈ꯭ꯔꯤꯁꯦ ꯏꯁꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯍꯥꯡꯗꯕ ꯇꯥꯔꯒꯗꯤ ꯄꯋꯥꯔ ꯄ꯭ꯂꯦꯟꯅꯆꯤꯡꯕ ꯖꯣꯇꯣ ꯃꯈꯣꯏꯒꯤ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯑꯦꯔꯤꯌꯥ ꯑꯣꯏꯒꯦꯔꯥ ꯏꯔꯥꯟꯒꯤ ꯑꯣꯏꯜ ꯐꯦꯁꯤꯂꯤꯇꯤ ꯑꯣꯏꯒꯦꯔꯥ ꯑꯁꯤ ꯄꯨꯝꯅꯃꯛꯁꯤꯗ ꯏꯁꯇ꯭ꯔꯥꯏꯛ ꯇꯧꯅꯁꯤꯅꯤ ꯀꯔꯤꯒꯨꯝꯕ ꯑꯃꯦꯔꯤꯀꯥꯅ ꯀꯔꯤꯒꯨꯝꯕ ꯍꯧꯖꯤꯛ ꯍꯥꯏꯔꯝꯃꯒꯦꯀꯣ ꯁꯤꯁꯨ ꯑꯃꯦꯔꯤꯀꯥꯅ ꯀꯔꯤꯒꯨꯝꯕ ꯁꯤꯒꯤ ꯍꯔꯀꯠꯁꯤ 48 ꯑꯋꯥꯔꯁꯀꯤ ꯃꯅꯨꯡꯁꯤꯗ ꯀꯔꯤꯒꯨꯝꯕ ꯂꯧꯕ ꯇꯥꯔꯒꯗꯤ ꯃꯤꯗꯜ ꯏꯁꯁꯤꯗ ꯂꯩꯔꯤꯕ ꯑꯣꯏꯜ ꯐꯦꯁꯤꯂꯤꯇꯤ ꯒ꯭ꯌꯥꯁ ꯐꯦꯁꯤꯂꯤꯇꯤ ꯃꯑꯣꯡ ꯃꯑꯣꯡꯒꯤ ꯐꯦꯁꯤꯂꯤꯇꯤ ꯂꯩꯔꯤꯕ ꯃꯈꯩꯁꯦ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯏꯁꯇ꯭ꯔꯥꯏꯛꯁꯤ ꯇꯧꯔꯛꯑꯅꯤ ꯑꯩ ꯋꯥꯈꯜꯗ ꯌꯥꯝ ꯁꯥꯊꯤꯅ ꯆꯥꯎꯅ ꯇꯧꯔꯛꯑꯅꯤ ꯏꯔꯥꯟꯒꯤ ꯇꯔꯞꯇꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗ꯭ꯔꯕꯅꯤ ꯁꯨꯡꯁꯣꯏ ꯍꯦꯛ ꯁꯣꯏꯗ꯭ꯔꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯃꯦꯔꯤꯀꯥꯅ ꯍꯥꯔꯀꯠ ꯇꯧꯔꯗꯤ ꯃꯃꯥꯡꯗꯁꯨ ꯍꯥꯏꯔꯝꯕꯅꯤ ꯅꯇꯥꯟꯁꯇ ꯏꯁꯇ꯭ꯔꯥꯏꯛ ꯇꯧꯕ ꯀꯥꯟꯗ ꯏꯔꯥꯟꯅ ꯍꯥꯏꯗ꯭ꯔꯣ ꯏꯔꯥꯟꯒꯤ ꯇꯔꯞꯇꯒꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯗꯨꯒꯤ ꯄꯋꯥꯔꯐꯨꯜ ꯔꯤꯄ꯭ꯂꯦ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯃꯗꯨ ꯂꯥꯛꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯏꯁꯇ꯭ꯔꯥꯏꯛ ꯇꯧꯈ꯭ꯔꯦꯕ ꯃꯈꯥ ꯇꯥꯕ ꯀꯔꯤꯒꯨꯝꯕ ꯄꯥꯎ ꯂꯥꯛꯄ꯭ꯔꯥ ꯑꯝꯇꯪ ꯌꯦꯡꯅꯁꯤ ꯁꯤ ꯃꯈꯩꯁꯤꯗꯤ ꯄꯥꯔꯦ ꯀꯥꯟꯗ꯭ꯔꯦꯗ ꯃꯈꯣꯏꯒꯤ ꯄꯥꯎ ꯃꯈꯩꯁꯦ ꯇꯥꯅꯤꯡꯗ꯭ꯔꯕꯅꯤ ꯑꯩ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯗꯨꯗꯩ ꯍꯧꯖꯤꯛ ꯌꯨ ꯀꯦꯒꯤ ꯇꯔꯞꯇꯒꯤ ꯃꯈꯣꯏꯒꯤ ꯅꯇꯥꯟꯁꯀꯤ ꯐꯣꯇꯣꯒ꯭ꯔꯥꯐꯁꯦ ꯑꯝꯇ ꯌꯦꯡꯍꯧꯁꯤꯔꯦ ꯃꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯁꯤꯅꯤ ꯃꯈꯣꯏꯒꯤ ꯑꯣꯕꯁꯇꯥꯗꯣ ꯌꯦꯡꯍꯧꯔꯣ ꯇꯨ ꯄꯨꯝꯇꯣꯏ ꯇꯣꯏꯗꯅ ꯂꯣꯏꯈ꯭ꯔꯕꯅꯤ ꯄꯨꯝꯇꯣꯏ ꯇꯣꯏꯗꯅ ꯄꯨꯔꯥ ꯄꯨꯝꯇꯣꯏꯅꯤꯁꯦ ꯍꯜꯂꯛ ꯌꯥꯎꯈꯤꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯔꯥꯠ ꯍꯥꯏꯔꯤꯕ ꯃꯐꯝꯗꯣ ꯑꯔꯥꯠ ꯍꯥꯏꯔꯤꯕ ꯃꯐꯝꯗꯣ ꯄꯨꯡꯇꯣꯏ ꯇꯣꯏꯈ꯭ꯔꯕꯅꯤ ꯂꯦꯕꯅꯟꯗ ꯃꯤ ꯑꯃ ꯁꯤꯕꯒꯤ ꯄꯥꯎ ꯂꯥꯛꯏꯀꯣ ꯁꯤꯁꯨ ꯚꯦꯍꯤꯀꯜ ꯃꯊꯛꯇ ꯍꯤꯠ ꯑꯣꯏꯕꯒꯤ ꯋꯥꯅꯤ ꯃꯣꯏꯒꯤ ꯆꯦꯅꯦꯜ 12ꯀꯤ ꯇꯔꯞꯇꯒꯤ ꯍꯥꯏꯗꯣꯔꯛꯏꯕꯅꯤꯀꯣ ꯃꯤ ꯑꯃ ꯁꯤꯕꯒꯤ ꯋꯥꯅꯤ ꯂꯦꯕꯅꯟꯗ ꯍꯧꯖꯤꯛ ꯅꯍꯥꯟ ꯃꯃꯥꯡꯁꯤꯗ ꯃꯗꯨꯗꯩ ꯃꯈꯥꯗꯅꯕꯨ ꯑꯣꯃꯥꯟꯒꯤ ꯍꯧꯖꯤꯛꯀꯤ ꯃꯈꯣꯏꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯤꯒꯁꯨ ꯐꯣꯔꯤꯖꯟ ꯃꯤꯅꯤꯁꯇꯔꯁꯤꯒ ꯀꯩꯅꯣꯝꯒ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒ ꯃꯗꯩꯗꯤ ꯏꯔꯥꯟꯒꯤ ꯑꯕꯥꯁ ꯑꯔꯥꯛꯆꯤꯒꯁꯨ ꯍꯧꯖꯤꯛꯀꯤ ꯂꯥꯟꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯕ ꯑꯗꯨꯗꯩꯗꯤ ꯏꯗꯨꯜ ꯐꯤꯇꯔꯒꯤ ꯃꯈꯣꯏꯒꯤ ꯀꯩꯅꯣꯝ ꯄꯤꯕꯅꯦ ꯑꯗꯨ ꯈꯛꯇꯅꯤ ꯃꯗꯨꯗꯩ ꯃꯈꯥꯗꯅꯕꯨ ꯃꯈꯥꯁꯤꯗꯗꯤ ꯄꯥꯎ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯌꯥꯝ ꯂꯥꯛꯇꯔꯤ ꯌꯥꯝ ꯀꯟꯅ ꯅꯩꯅꯔꯤꯁꯤ ꯏꯁꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯁꯀꯤ ꯃꯔꯝꯗ ꯅꯩꯅꯔꯤ ꯌꯥꯝ ꯀꯟꯅ ꯁꯤ ꯍꯥꯡꯍꯟꯕꯒꯤꯗꯃꯛꯇ ꯃꯗꯨꯗꯩꯗꯤ ꯁꯣꯝꯗꯅꯕꯨ ꯌꯨ ꯀꯦꯒꯤ ꯇꯔꯞꯇꯒꯤ ꯃꯈꯣꯏꯒꯤ ꯖꯍꯥꯖ ꯑꯃ ꯂꯥꯛꯏꯁꯦ ꯄꯟꯗꯨꯕꯤ ꯑꯃ ꯂꯥꯛꯏꯁꯦ ꯁꯤ ꯈꯛꯇꯅꯤ ꯑꯗ ꯃꯈꯥ ꯇꯥꯕ ꯄꯥꯎꯗꯤ ꯑꯗꯨ ꯌꯥꯝ ꯂꯥꯛꯇ꯭ꯔꯤꯗ ꯁꯥꯎꯗꯤ ꯑꯔꯕꯀꯤ ꯇꯔꯞꯇꯒꯤ ꯗꯤꯀ꯭ꯂꯤꯌꯥꯔꯅꯤ ꯃꯈꯣꯏꯒꯤ ꯑꯦꯝꯕꯦꯁꯤ ꯏꯁꯇꯥꯐ ꯄꯨꯝꯅꯃꯛ ꯊꯣꯛꯈꯤꯕꯒꯤ ꯄꯥꯎꯈꯨꯝ 24 ꯑꯋꯥꯔꯁꯇ ꯁꯤꯃ ꯂꯥꯛꯈ꯭ꯔꯦ ꯃꯗꯨꯗꯩꯗꯤ ꯑꯃꯦꯔꯤꯀꯥꯒꯤ ꯇꯔꯞꯇꯒꯤ 48 ꯑꯋꯥꯔꯁꯇ ꯏꯁꯇ꯭ꯔꯦꯠ ꯑꯣꯐ ꯍꯥꯔꯃꯣꯁ ꯍꯥꯡꯗꯣꯛꯄ ꯑꯁꯤ ꯃꯈꯩꯁꯤꯅꯤꯀꯣ ꯃꯗꯩꯗꯤ ꯇꯦꯍꯔꯥꯟ ꯏꯔꯥꯟꯒꯤ ꯃꯤꯁꯥꯏꯜ ꯑꯦꯇꯦꯛꯁꯤ ꯋꯨꯟꯗꯦꯠ ꯑꯦꯠ ꯗꯣꯔꯖꯟ ꯃꯤ ꯌꯥꯝꯅ ꯁꯣꯛꯄꯒꯤ ꯋꯥꯅꯤ ꯏꯖ꯭ꯔꯥꯏꯜ ꯁꯤꯇꯤ ꯗꯤꯃꯣꯅꯥ ꯑꯦꯟ ꯑꯔꯥꯠ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯑꯇꯩ ꯃꯐꯝꯁꯤꯗꯗꯤ ꯑꯗꯨ ꯌꯥꯝ ꯁꯣꯛꯇꯦꯀꯣ ꯑꯔꯥꯠ ꯑꯃꯁꯨꯡ ꯗꯤꯃꯣꯅꯥꯁꯤꯗꯅꯤ ꯌꯥꯝ ꯁꯥꯊꯤꯅ ꯏꯖ꯭ꯔꯥꯏꯜꯒꯤ ꯃꯤꯑꯣꯏ ꯁꯣꯛꯄ ꯁꯤꯕ ꯃꯁꯤꯁꯨ ꯇꯥꯏꯝꯁ ꯑꯣꯐ ꯏꯖ꯭ꯔꯥꯏꯜꯗ ꯑꯩ ꯋꯥꯈꯜꯗ ꯁꯣꯏꯗꯅꯃꯛꯀꯤ ꯄꯥꯎꯁꯤ ꯐꯣꯡꯗꯣꯛꯂꯝꯒꯅꯤ ꯃꯈꯣꯏ ꯀꯌꯥꯝ ꯁꯤꯕꯅꯣ ꯀꯌꯥꯝ ꯁꯣꯛꯄꯅꯣ ꯃꯈꯣꯏꯒꯤ ꯃꯤ ꯄꯥꯕ꯭ꯂꯤꯛ ꯁꯣꯛꯑꯗꯤꯅꯦ ꯁꯤꯒꯨꯝꯕ ꯄꯥꯎꯁꯦ ꯌꯥꯝ ꯊꯨꯅ ꯍꯤꯖꯕꯨꯜꯂꯥꯒꯤ ꯑꯦꯇꯦꯛꯇ ꯅꯣꯔꯗꯟ ꯕꯣꯔꯗꯔꯗ ꯑꯅꯧꯕ ꯄꯥꯎꯅꯤꯀꯣ ꯃꯤꯑꯣꯏ ꯑꯃ ꯁꯤꯕꯒꯤ ꯋꯥꯅꯤꯀꯣ ꯑꯁꯤꯁꯨ ꯃꯈꯣꯏꯅ ꯐꯣꯇꯣꯅ ꯀꯩꯅ ꯊꯣꯛꯂꯛꯂꯦ ꯃꯗꯩꯗꯤ ꯁꯣꯝꯗ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯃꯈꯣꯏꯒꯤ ꯁꯣꯛꯂꯗꯤ ꯄꯥꯎꯁꯦ ꯍꯦꯛꯇ ꯂꯥꯎꯊꯣꯔꯛꯅꯕ ꯑꯣꯚꯔ 150 ꯃꯤ 150ꯒꯤ ꯃꯊꯛꯇ ꯁꯣꯛꯄꯒꯤ ꯋꯥꯅꯤ ꯃꯤ 13 ꯑꯃ ꯌꯥꯝꯅ ꯁꯤꯔꯤꯌꯁꯅꯤ ꯁꯤꯅꯤ ꯍꯧꯖꯤꯛꯀꯤ ꯏꯔꯥꯟꯒꯤ ꯃꯤꯁꯥꯏꯜ ꯏꯁꯇ꯭ꯔꯥꯏꯛꯁꯤꯗ ꯁꯥꯎꯗꯔꯟ ꯁꯤꯇꯤꯁ ꯑꯣꯐ ꯑꯔꯥꯠ ꯑꯦꯟ ꯗꯦꯃꯣꯅꯥ ꯑꯁꯤꯗ ꯌꯥꯝ ꯁꯥꯊꯤꯅ ꯑꯗꯨ ꯃꯤ 150ꯗꯒꯤ ꯍꯦꯟꯅ ꯁꯣꯛꯄ ꯃꯗ 13 ꯑꯃꯕꯨ ꯌꯥꯝ ꯁꯥꯊꯤꯅ ꯏꯟꯖꯨꯔꯦꯟꯁ ꯃꯗꯩꯗꯤ ꯁꯣꯝꯗꯅ ꯑꯃꯨꯛꯀ ꯕꯤꯜꯗꯤꯡ ꯑꯃ ꯗꯦꯃꯦꯖ ꯑꯣꯏꯕꯒꯤ ꯋꯥꯅꯤ ꯃꯈꯣꯏꯒꯤ ꯕꯤꯜꯗꯤꯡ ꯇꯨꯜꯗꯤꯡ ꯗꯦꯃꯦꯖ ꯑꯣꯏꯔꯗꯤ ꯏꯖ꯭ꯔꯥꯏꯜꯒꯤ ꯑꯗꯨꯝ ꯃꯈꯣꯏꯒꯤ ꯇꯥꯏꯝꯁ ꯑꯣꯐ ꯏꯖ꯭ꯔꯥꯏꯜꯁꯤꯗꯅꯦ ꯑꯗꯨꯝ ꯍꯦꯗꯂꯥꯏꯟꯗ ꯆꯣꯡꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯅꯤꯅꯤ ꯁꯤꯁꯨ ꯍꯤꯖꯕꯨꯜꯂꯥꯒꯤ ꯔꯣꯀꯦꯠꯇ ꯃꯤꯑꯣꯏ 5 ꯁꯣꯛꯄ ꯅꯣꯔꯠ ꯕꯤꯜꯗꯤꯡ ꯗꯦꯃꯦꯖ ꯏꯟ ꯕꯦꯔꯦꯛ IDF
की मखोई सेंटर है तारे अदर मियोय मंगाम सोकपगी वानी अदर सोमने अमुका सिदी अखोई डिप्लोमा ओपन टुपनी को आफ्टर यूनिवर्सिटी साउथ ऑल स्कूल गो टू रिमोट संडे टू मंडे हजिकी साउथ थंबसिदा ईरान की मिसाइल अटैक ओइबिसिना मखोई स्कूल क्राक से चेक्सल खरे से संडे दगी मंडे फाउबो बन्नी हाइख्रे संडे दगी हत्ता मथंगी मंडे फाउबो बन मखोई मथक्ते लान तौरदिसु मक्ते तौ याबने I-24 दने करी हरनो यंगची मखोई इजराइल की सु पाव खर पाव मथब ताये सिसु 1 किलेट निको सिदनाबु दिमोना सिदा हरसनो मी चनी की मथक्ते सोइसिनी nearly 200 injured in Dimona and Arad after Iranian missile Hamnabu Sam yang khagi mathakta somnabu chani gi mathakta yam satin sok pagi wani madre somna makka sidasu asaigi saudi gi pause makoi sidasu phongdok lamiye order to khresini mioi manga diplomat asi athubada lip tawbagi saudi arab tagi makoi gi misang jang manain to khalingni dana adrai khoi gi sak sada makai sina chakhrni adrai di Trump said Iran 48 hours ultimatum for opening Hormuz. Trump की तरफ से 48 hours की मनुंग द Strait of Hormuz हांग बगिवानी सिदना मकोई ना खल रुचिना वो इजराइल से जो मकोई पाव से तुम नबलक लेको अमेरिका में संग इजराइल ने खल रुचिना वो ईरान की सुप्रीम लीडर से सही तो थोलेगा तुम 48 hours की मनुंग द रिजिम से चेंज तो थोपा दुगा मकोई ना तुम पावर से पाई बादु पुन मुक्तिलो ने मांग ना तुम ना तुम चकरे हजिक अमक्का आयुक्त ईरान की तरफ तगी मिसाइल अटैक निको लेटेस्ट नि असिना बो तेल अबिप्ता सिदा सोक तबगी वानी को हारिसे मी पोंग सोक तबा अदर इने सिरि लमतेन नुंगाइ तबा हाइबु बु लमतेन वाखल नुंगाइ तबा हाइबु सिदना अमक्का कैनो मित्रा मथ्रे सीरियसली कैनोम सिदा हजिक की अराद हारि मफम सिदाने सोक पद नते मियोय कुलम सु सीखरे सिदा हजिक की अयुक नवालम दाई पावनी को पुंग होंगो मिनट 13 की पावनी मी साम ग 35 अयुक ते सोकपा अदुई मतम दुर सिबगी पावसु यावरे को मी 13 नबु याम साथीना अखोगी सीरियसली अदरे मी कुलम नबु सिबा सी अयुक की पावनी को मी सिदा बे यारो सिबगी पावजे मोय पोंगदुरक ताबा हजिक सिदा यावरम ले मोयगी इजराइल टाइम्स ऑफ इजराइल दनिमा I-24 दनिमा I-24 न्यूज़ से इजराइल की न्यूज़ ना सिदा हरिस नबु मी साम ग 13 सोकपा अयुक की पुंग 13 पुंग अहुंगो मिनट 13 की मखोई की हेडलाइंस निको अयुक ता फजर मवांगदा अहिंग दना तौखरमनी असिदा हरसि मी चांग 13 सोकपा मी 13 सीरियस मी कुल सीबा मी कुल मथा काखरेसिनी मखा ताबदे हजु फाउदे ना अपडेट लाक्ट्री को अपडेट लाक्पु तारगदि सोदम की पिरकनी मधु हजु फाउदे सिरे मोगी इराद जमीन लाडो माना हरसिनबु ईरान की तरफ तगी मिसाइल सी हजिक की कनोम यौरे को अखोगी 4000 किलोमीटर यौरे असिनदि खंगब ngami माना हरिसे यूरोप की सिटी यूरोप की कैपिटल क्या फाउबा ईरान की मिसाइल सी यौवी अदन चक्सलुसिनी थौगलिमनि यूरोप कंट्री मखै मुने लान सी यौरक नबाना अदो यूरोप सो दि हमने चाक चादबदि नते सीरियस यौरक लइको सिगी तंजासिदा अतो बदियो जो पाव बई सिनाव सिम पाव से हेल्प लाक्ति मादु सि पुन मक तौनरी से हजु करिदन आइदा स्ट्रेट ऑफ हार्मस अमसुंग माद्रेदी सोमनरबु लेबनन से कैप्चर तौबगी इजराइल की तरफ तगी असि पुन मक से कुमधरे नाबने दो मथंगी पाव ओइन पुरग लाक्चरगे याम सांगले कांदे पाव से हेल्प थोलकते थोलक पतारगे देन सोइदम हजु 48 आवर्स टाइम नि 24 आवर्स टाइम नि अनिमक के सु ईरान की सु माद्रेदी अनिमक सु ईरान की नि टाइमिंग से अनिमक सु ईरान की नि मखाता ना अटैक तौबगी यूके यूएसए बेस्ड पावले ब्रो यूके यूएसए दा हजिक सिदा हर सिद मिनिट अमै मवांग दा इन हाइदो खरबनी ईरान की तरफ तगी सोंग की साइड सिदा मिसाइल अमसुंग मिडिल ईस्ट सिदा मिसाइल अमसुंग ड्रोन स्ट्राइक लाक्पगी ने अइन हजिना मवांग हाइदो खरबनी दो मखाता बो पाव लाक्पदा इन सोइद मके दुम पीजरागे मयामदा अपडेट तो दुम इन पिरकनी दो हजिक की सोय सिदा
sida pawam khak lai ma sine karom dun har semana behran de yamna sauna behran de su yamna sauna kanom ni ko sina bu karnamit kina da hojik da haidor ni ko mi 9 March ta 9 March ta itek to busira mi kuntra ni thoi angang yauna sisu Washington gi tarap te gi Iran gi drone ni tek ta incident oi ki ba behran gi paw ni ko sisu routers te su phongdorak le ko behran da joto kanum to resida mi oi kuntra ni thoi sida angang su yauni yam satina including children 9 March ki paw ni hojik ta phongdora imni ida talap ne dimona gi photo se tang yeng lege swa jira dum loi jalasi sirai isnaw sing ing horo pel makai adu mathang gi paw ne dum pudin lak chirage mayam tara adu yar makai di mayam anobo mi yawraga di subscribe to julbira mako yamna wana ho ne jirani no ko mayam gi support salute ni salam ni mayam pur mako ईद की अमक मुबारक पीरिमनी इंशाल्लाह मथंगी दा पाओ नपलेगा वीडियो अमा मधु नपलेगा मैं बोदी में हंजरागे शेयर अगलो जरगे अस्सलाम वालेकुम।